Hello everyone, mayam kurumjari ngasidi hangam ironba mung yeng minarase hangam se koigi mayangi hangam haigadra koigi mapan lamgi hangam dunebako ado semba sabadi uchadre aduga phutlaga sumaina alu ne morok ne toraga pula phutlaba matungda ironabagi ai mayam sem sam sajarage bako ado morok se hana phutpasidagi khangkachare aduga thum hapaga sigai se hana noikhai minarage bako द मोरोक सिगा थुम खरा चानाबा चांग द हापमिनारानी हापिरानी अदुगा सिगैसे हान्नै खाइमिनारानी दो सिसे मोरोक से तुम्मे हाइ कानुदा खोइना मु ngari arauba se hapchare ko ngari se lauraga hanadagi thammabane ado sigैसे chamas amaga half yam tangbani na ko ngari se yam pamuna likna tawjeye mayam ado sai taraga pasana sugai minarani morok siga thumne ngari ne taraga ado loire ko sumaina paste la akan sida se sing kitang di hapaga subani ko ina sise sumai taraga alu tuga amu aput pagi alu se sisiga pasana amuna khaimina raneba alu se anaubane koigi alu angang bado adu duneba ko adu pasana sise noiraba matungda koigi hangam je mahi je pasana sumto aneba mahi je koigi kona hamninga gabudi dum hapi yare adu aidi kangna ni dum kamchu gi type ta sujadoini ko adu na mahi sumto ga mahi je yawda hangam je oina ngakta alu sira toraka me khaimina re smaina ado moigi hangam je di khai kitang khara kharak chatpado adu oeba koiromgi na hawi dana ko khade dana adu smai toraga phajana noibire aduga sumaina tare ko ado sigi mathak sida koina yongchak akoigi maru yam sangdriba yongchak to sise ichanu bana pubira ambane adugi yongchak to adudo kitang sak khaibirani basmaina kitang mai garnish to bi ko ina aduga tilau kharaga soijan birani phatigom khara dagi koigi lomba sisu kitang hapjan birani aduga adum loire ko mayam adu hangam iron ba chap yam haw basmai toraga hapjan birani garnish pajan tawbirani pajan tokhai minarani aduga dum serve toraga dum chaba dum yare ko mayam adu mayam si garnish tawba loiradi si dum loire ko si leijare koigi hangam kangshu hangam iron ba sumaina amtang chabiyo yam hawbane koigi hangam je kangshu dawna mahi yawdabida hapak lolaga koigi mathakta yongchaka keke maroi mapang je hapaga totlaga chap cham hawbane ado mayam bora amaka howe ko bora se koigi khamen bora ne khamen se aina koina ka e aduga hojabani aduga si se nataba koigi morok bora amaka howe ko morok adi koigi morok sadaba achombo bora gi morok to adu dumaga howe aduga injangna khame kanoga koigi hangam ga hawai jar ga toraga kangsoi ma thongbane adudi aina putre mayam adudi aina samjan gareba ko kaigino di sum sangto khara ga di nungai tena asmaina bora hobudi aina mate khara hapke na aina bora simaga yam uchare ina morok bora ne sada bane bu ko sise chaw bai wani aduga morok ko sada ba morok ne ba aduga maina hojare adu mayam aigi channel se kitang nungai biba phawbiragadi dagi mathel sibu pambiba yawbiragadi like tawbiramo aduga nauna changbirakpa channel se nauna yengbiba yawbiragadi subscribe tawsenbiramo aduga support tawbiramo ko adu mayam mathang dasu adum ano mayam ama adum hapkacharake aduga aigi hana thagachagiba posting dasu video sing dasu yam yawbane makhal mathel mayam ama adum hankalaga adum yengbiyo adum mayamna kanabigani na khalle mayam sum khangdaba yawbiraga su dum aigi channel si yengbiraga adum ano mayam ama khangbigani na khanjai ko adu chakluk se aini ready tawjarage mayam aduna himoinu gi damakta aina maira se sukhatchare kogi ben pok se adum latle mapan lamda leitarga su ko adum nongmagi soidanaba ai dum maira se dum kachai ai tawdana hangam kangsoi si leijare hangam kangsoi de haptre ko mayam aduga sita leijare koigi hangam gi kangshu hangam ironba mayam sumai toraga chabiyo yam hawbane aduga morok leire morok bora khamen bora mayam mathangda mu thengnarase thank you so much for watching my video thank you